Manipur Top Channel की मैकेदी ngasi special video ngtang मैम दा share तौजगे ngasi फोंग के बसे फोंग सिंगी मारू एबा पांग ngtang लोखचरगा मैम दा share तौजगे RDNPR लोइसंग दा recognize तौदबा institute की certificate na engineer ओइबा मियोय अनि यावरब्रा Manipur की urban local body ULB singa hakthingna khusam achaubo loisang singi manungda ama oiduna state sigi rural development gi ayamba thabak thaudang sing pangthokliba laingak sigi rural development and panchayati raj RDNPR loisangda recognize su tawdaba aduga haujikna muthatkibadagi leitraba engineering college amadagi laurakpa certificate sing sizinaduna engineer oiba miyoy ani yawrabra haiba yauna makhoi anina sak sagring oiduna loisang sigi manadaba rank singda leiduna mathau pangthok sariba engineer sengkok punama mangthokadoribra haibagi matangda wohang mayam songthorakle wohang sing asidagi masigi haurakpa mari makhong sing kupna thidoklaba matungda pauksi esina satakhiba investigation dagi phanglakhiba singdi haujik Leibak Wathok Oirakadoriba engineer anisi RDNPR loisang haudokngai dagi Masiga sagon naraglaba miyoy singdi oiramdre makhoi ani singa sidagina sahi mari romgi mamang kumja English singaniga taraga tarukta matamduda laikhiba Manipur gi district mapan gi district rural development agency DRDA singdigi RDNPR loisangda absorb toxin khibada natana regularization pithokiba DRDA sing adugi tongan ba rank and file singi staff saniga nifugo mapan gi manungda yauksin kiba Executive Engineer EE ama amasum Assistant Engineer AE ama oirongki DRDA mapan gi staff chaniga nifugo mapan RDNPR da absorption tawraga regularization su pihiba aduda yaukhibana Executive Engineer nipan amasum Assistant Engineer taraga nithoini hairiba post chaniga nifugo mapan RDNPR tinsinduna regular staff sing ohenkibagi order aduna matamdugi loisang asigi secretary Sumanta Singhana December 13 English singaniga taraga tarukta thokpani maki order adugi number na 2/92/2007 RDMC partni order aduna phongdokpagi matungina DRDA mapandagi yamlaba staff saniga nifugu mapan RDNPR loisangda punsinhanbagi order asi matamdugi laingaki November 13 English singaniga taraga tarukta phamkiba cabinet mifamgi warep amasum warep sigi matungina December 13 English singaniga taraga tarukta pangthokiba screening committee gi meeting gi recommendation gi matungina thokpani haidi aduga staff singasina RDNPR loisangi masagi masa staff sing ohelaba matungda pugadaba post singna December 13 English singaniga taraga tarukta thokpo order number 2/92/2007 RDMC part ki matungina creation tokhiba posting aduda oigadabani haina su phongdokhi amaromda haujik leitraba amasu mari leinaba authority ama oiriba All India Council for Technical Education AICTE nasu recognize tawkhidaba engineering institute gi certificate na pambai oiraga ahanbada DRDA da lisilakhraba haujikna RDNPR da onsin hankibada yauksin hankibada natana regularization su tawbada yaukhraba assistant engineer amasum executive engineer ani sigi mathakta hanglagdiba wahangsing asi kadai phawa chumlabage aduga makhoi anigi controlling officer sing oiduna hakthengna mari leinariba makok thongba official singna makhoi gi mathakta kari karamba lokhatpham thokpa action sing lokhatlabage haibigi matangda sapsaba pakhum Phangnabagi damak pauksi esina RDNPR gi officer sing matang makhoi gi office ta unakhi pauksi esina unakhi besingi manungda ihan hana new secretariat ki ministerial block ki third floor gi room number 303 da phamlamba under secretary BR khongrengamga wari sakhi ma ki mathangda all secretariat block ta phamliba loisangi commissioner Nedi Kesarwani ga su hakthengna unaduna wari sakhi commissioner gi matungdana power loisang bu pairibi joint secretary yumnam Robita ga su wari sakhi magnadi wang singasigi mari leinaba pakhom sing pinanaba hotnabagi thidokpada matam khara sangani hairakpadagi ngairaga hanjin anira unakhi
Adubu chongthorakiba wahangsing asigi pakhumgi khungul liduna thirubasida wahangsing asiga mari lenaba wakat complaint ama file taroknabigi apambu oina phungdurakhi. Complaint ama launch taroklaba natragana media da report taroklabadi wahangsigi matangda inquiry ama satharaga masigi pakhumsing pinanaba hotnagi hairakhi. Loisang asigi makok thongba thapubasing asida makhoigi makhada haujik phawba thabak tawriba engineer anisina laingaki loisangda lisilakhiba matamda sizinarakiba professional engineering certificate sing adu haujikti muthatkibadagi laitraba amasum AECTE nasu recognize tawkidaba Hindustan Institute of Technology Madras dagi lorakpa yawi makhoigi maming matha amasum post na singbana DRDA gi staff saniga nipugu mapan absorption tawraga regularization pikibagi order adugi serial number asuk subada yaurabani haiduna puthoktuna yenghalaba phawbada makok thongba official ahumsigi sinkhum singsa manakhi complaint natragana report laklabadi thidoktuna yengsinjage haibadigi machi lengakhide khongpham honglakhide phibam sidadi makok thongba official sing asida wahangsigi pakhum sing laina ngana masong una leibagum leirabra haibigi anoba wahang amamuk songthurai adugadi hairibe assistant engineer amasum executive engineer anisisu haujik loisang sigi oine engineering promotion pirakpada yawhangadra hangkhibadadi promotion pinabagi thaurang leitri hainadi khumlakhi pauksi esigi investigation dagi phanglakpa report na makhatana haibadadi Wathok Oirak kaduriba engineer anisigi certificate sing adu yawba file adu haujik loisang asigi laifam thokpa mafamdagi mari makhong haidoknadabadagi khungul laihaudana mafam khangkhidre hairenasu pauksiyesna makhatana suphungdorakli dolosilakpoina mayamna content masang khatanga share tawjaramge AMCHS ki doctor singna khongjang sathakre postgraduate Ayurvedic doctor singna surgery gi thabak tawba yagani haiba central government alokhiba warep ki mayokta Assam Medical College and Hospital AMCHS ki doctor singna khongjang sangsin kibidagi healthcare service ta sound akaiba pikhre adubo covid amasum emergency service ki khongjang asidagi komthokhi ayuk pung taruk tagi numidang wairang pung taruk phawa satakhiba khongjang adu All India Medical Association gi makhara satakhibani Central Council of Indian Medicine CCEM na hawkiba November 2022 thokiba notification amana Ayurvedic ki postgraduate degree pairabasingna general surgery orthopedic ophthalmology ENT amasu dental gi procedure sing sathaba yaragani haikibani notification aduna laiba asigi modern medicine da practice tawribasingna akan mamauna yaningdaba phungdokhi Indian Medical Association Digrugar branch ki president hai leba asigi modern medicine gi doctor singna amata oibigi masak utuna non essential amasum non covid servicing lepkhibani AMCHS nasu doctor singna non essential service lepki adobo casualty labor room covid care yauna emergency servicing di khongjang asina komthokhi haina su pauksi isna makhatana phongdoroglen thank you